Hi mayam, ngasidi yamna nungayba pao ko. Asi usoy se yengo. Kwarok-tagi yaurakpani ko. Nungsiye ikubok na tharamba wani haye. Ichanupa thokpa khulning na chaba phangmoy haybagi pibirakpane ꯑꯩꯈꯣꯏꯗꯤ ꯋꯥꯔꯣꯛꯇꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯔꯪꯅ ꯏꯀꯨꯕꯣꯛꯅ ꯊꯥꯔꯝꯕ ꯋꯥꯅꯦ ꯃꯥꯁꯨ ꯂꯥꯏ ꯑꯣꯟꯈ꯭ꯔꯦ ꯃꯥꯅ ꯂꯩꯇ꯭ꯔꯁꯨ ꯃꯥꯅ ꯊꯥꯕꯤꯔꯝꯕ ꯋꯥꯁꯤꯡꯗꯒꯤ ꯍꯦꯛꯂꯛꯄꯅꯦ ꯌꯥꯜꯂꯛꯄꯅꯦ ꯍꯌꯦꯀꯣ ꯁꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯁꯤ ꯎꯁꯣꯏꯁꯤꯡꯁꯦ ꯎꯔꯒ ꯃꯥꯒꯤ ꯃꯁꯛꯇꯣ ꯇꯔꯪ ꯎꯏꯍꯦ ꯏꯀꯨꯕꯣꯛꯁꯦ ꯁꯦ ꯃꯥꯅ ꯊꯥꯕ ꯀꯥꯟꯗ ꯋꯥꯅ ꯊꯥꯔꯝꯒꯅꯤꯀꯣ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯁꯤ ꯃꯌꯥꯝꯁꯤꯅꯤꯀꯣ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯏꯀꯨꯕꯣꯛꯅ ꯊꯥꯔꯝꯕꯅꯤꯀꯣ ꯁꯤ ꯃꯌꯥꯝ ꯄꯨꯔꯛꯄꯁꯤ ꯑꯩꯈꯣꯏꯗꯤ ꯆꯥꯕ ꯉꯝꯃꯣꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯂꯩꯀꯥꯏꯗ ꯈꯔ ꯌꯦꯟꯕꯤꯒꯦ ꯃꯌꯥꯝ ꯆꯥꯃꯤꯟꯅꯅꯉꯥꯏ ꯑꯍꯥꯎꯕꯅꯤ ꯁꯤ ꯀꯔꯤ ꯑꯣꯏꯔꯦ ꯁꯤꯁꯤ ꯀꯔꯝꯕ ꯎꯁꯣꯏ ꯍꯥꯏꯕ꯭ꯔꯥ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯅꯨꯄꯥꯅ ꯍꯥꯏꯕꯤꯔꯛꯄꯅꯤꯅ ꯀꯥꯎꯈ꯭ꯔꯦ ꯁꯤꯅꯤꯀꯣ ꯃꯌꯥꯝ ꯁꯤ ꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯈꯨꯜꯅꯤꯡꯕ ꯃꯥꯅ ꯄꯨꯕꯤꯔꯛꯄꯒꯤ ꯑꯩꯈꯣꯏ ꯆꯥꯕ ꯐꯪꯕꯅꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯟꯖꯒꯦ